Hai mayam, ai singju suba la asidi singju se mari suba singju oidoi ni hasi mami singju suja ga doi se singju se kamai tau ki bu ne thangjing se sina men ni thangjing se kai gino hai da kumsi chahi gi di ingsan la bani na thangjing ji bo masa yam phajaba thijaba ne ado thangjing ji bo yam phajaba phangjalak tre kai gino da inga abani na aduna thangjing singju se amutang suja hoge loi di basu yai hai da na thangjing singju suja doi ni aduga thangjing singju si da hapja ga doi mayan si di thangjing na men ni hawai matol aduga tekno manbi aduga sigi singju pan se sidi mau ro khara lobu ya hapani yam hapja de dang hapada dum hawe hai da na adagi sigi phadi gom ni dagi di moro ate pa sigi angang ba se masi yam sai na masi ma hapja doi ni aduga sawai aput pa angang sing na ne ai se phiyo le angang ni na phi lei lak te ima sawai aput pa masu lei bra hai ba ai na sawai aput pa sini hai ju moi na ne mama si tai ta de ga tu sawai aput pa ni ko sawai aput pa si da ha pa ba ni ko mama singju si nga di sawai aput pa masu do mon na khang la lak pi ro soina ba tau jarage mayam adu singju suba yem pi ro ai ki singju suna ba patra se soina ba patra si se dai jare masi ki patra si da su ra di ne hekta ma hawe na mama na khan de na si jara bani ado singju se ai se thangjing ji ko na khok ke ma si khara nan ba oi ni adu na tai ji pai ba da na la ni singju pan ja na soi jage mayam singju pan se singju da ne ado hawe na happy ne ba mayam jo happy u se singju pa lai ne mayam loi khang pi ra po ni da doi su ai su matam je thangjing singju su ba ji da singju soi ba ji masan je sum hai na soi tra ga di kana ru pa lam da di singju pa je khang da su le rang wa ni khoi manipur da ko di loi na ma du khang ni do khoi mai tai di sin jang na lam ma to pa da su khang da ba le rang ba ni na singju pa ne na usai ni ma mi singju bi singju pa se soi ba se mai na soi ra ga ne ma pak sa ba se singju da dum hawe ba ko me ya hawai ma to ji ti ai na sam tho ga ji ti lok thung ba ma tam ni na hawai ma to je seng na sam tho tham ja ba ne si se ai di hawai ma to je soi ba di hau te sang na hap sa ji ka di go ne si na soi ja si na kano sisu tekno man bi su manam nu sina ba khara hap sa ba ni da mi ya ma di ne singju je khai am su ra ga ya ba mi si yam da ba ni ta bi na ba si yam di na ma yam su ja de khara dang a koi gi kona na ba khara dang su ja re kai gi lol ma pot yam na lai ra ga su ne ta bi na ba yam di wowทำดีๆพอดีพอดีมันดีอ่ะเลยว่ะดูอิงอ่ะวันนี้เนี่ยมาดีทำจริงๆคุยกันมารู้สังกัดนักการประตูพังเรื่อยเลยเต้ดูไม่ยามทำจริงๆสิ่งอยู่ๆก็มาทำแต่เนี่ยสิ่งที่มาปรามเสร็จเราทุกปีโอบอกว่าสิ่งมาปรามที่ยาวแล้วดีเนี่ยสิ่งอยู่แต่เนี่ยทุ่มโมลใช่ไหมมาปรามจะจัดเลยป่ะรู้ป่ะเนี่ย하나 막 액션을 담긴 신주지당 하나지당 동저가 마루지당 주비가 신주더디 밤지야 우리 sana khoina chumaina ne masa ta na sana tawjina 신주더디 ne sina hawe ba adudi mayam ai 신주 se wasara age sigi morok se umorok sina sana ba aduga sigi morok angang sina nokthokpa morok ne sina khoigi manam nungsina ba rose launa ba gi da ma happy ni ko mayam sigi morok angang sina aduga thumjiga ne am thumjiga ne morok siga hana phajana no khai bi da ba ne mayam ama singju da ne khoigi ne mayam singju da khoi morok se
ꯉꯥꯔꯤ ꯃꯣꯔꯣꯛꯁꯦ ꯃꯆꯦꯠ ꯌꯥꯎꯕ ꯁꯤꯁꯨ ꯁꯤꯡꯖꯨꯒꯤ ꯔꯣꯁ ꯂꯩꯕ ꯍꯥꯎꯕ ꯑꯃ ꯂꯩ ꯌꯥꯝ ꯇꯣꯏꯕ ꯅꯠꯇꯕ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪꯅꯦ ꯃꯣꯔꯣꯛ ꯇꯣꯏꯗꯅꯅꯦ ꯁꯨꯕ ꯁꯤꯡꯖꯨꯁꯤꯗ ꯃꯣꯔꯣꯛ ꯃꯆꯦꯠ ꯌꯥꯎꯔꯝꯕꯒꯤ ꯍꯥꯎꯕꯗꯨꯁꯨ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤ ꯎ ꯃꯣꯔꯣꯛꯅꯤ ꯃꯌꯥꯝꯁꯤ ꯂꯣꯏꯁꯟꯖꯔꯒꯦ ꯃꯅꯝꯁꯤꯗꯤ ꯁꯥꯅꯤ ꯃꯅꯝ ꯑꯃꯅꯤ ꯃꯌꯥꯝꯁꯤꯅꯅꯦ ꯉꯥꯔꯤ ꯍꯥꯞꯆꯔꯒꯦ ꯉꯥꯔꯤꯁꯦ ꯂꯩꯀꯥꯏꯗ ꯐꯪꯕ ꯉꯥꯔꯤ ꯑꯍꯥꯎꯕ ꯐꯪꯕ ꯃꯌꯥꯝ ꯊꯤꯕꯤꯔꯒ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯞꯄꯤꯔꯣ ꯉꯥꯔꯤꯁꯦ ꯑꯩ ꯉꯥꯔꯤꯁꯤꯁꯨꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯉꯥꯔꯤ ꯑꯍꯥꯎꯕ ꯑꯃ ꯂꯩꯌꯦ ꯑꯗꯩ ꯂꯧꯖꯕꯅꯤ ꯍꯥꯎꯅꯤ ꯃꯅꯝ ꯁꯦꯝꯃꯅꯤ ꯑꯗꯩ ꯃꯌꯥꯝꯁꯤꯒꯤ ꯇꯤꯜꯍꯧꯁꯦ ꯃꯌꯥꯝꯗꯤ ꯁꯤꯡꯖꯨ ꯇꯤꯜꯍꯧꯁꯦ ꯑꯗꯨꯝ ꯏꯔꯣꯟꯕ ꯀꯩꯗꯧꯕꯗꯤ ꯊꯦꯡꯅ ꯊꯥꯛꯄꯅꯦꯕ ꯑꯗꯣ ꯁꯤꯡꯖꯨ ꯅꯣꯏꯕꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯦ ꯑꯁ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎ ꯍꯦꯟꯕꯅꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯌꯨꯀꯣ ꯑꯗꯨꯒꯅꯦ ꯑꯗꯒꯤꯗꯤ ꯁꯤꯡꯖꯨ ꯅꯣꯏꯕ ꯂꯣꯏꯔꯦ ꯃꯣꯔꯣꯛ ꯃꯇꯦꯛ ꯈꯔ ꯌꯥꯎꯕꯁꯤꯅꯅꯦ ꯃꯌꯥꯝꯁꯤ ꯁꯤꯡꯖු ꯆꯥꯔꯛꯄꯗ ꯃꯣꯔꯣꯛ ꯃꯇꯦꯛ ꯁꯨꯃꯥꯏꯅ ꯈꯔꯒ ꯊꯦꯡꯅꯕꯩꯁꯨ ꯍꯥꯎꯕ ꯂꯩꯕꯅꯤꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯃꯇꯦꯛꯀ ꯈꯔ ꯌꯥꯎꯔꯛꯄꯁꯦ ꯑꯗꯨꯅ ꯑꯗꯨꯁꯨ ꯁꯤꯡꯖꯨ ꯃꯍꯥꯎ ꯂꯩꯕ ꯍꯦꯟꯕꯅꯦ ꯈꯔ ꯍꯥꯞꯆꯔꯦ ꯃꯇꯦꯛ ꯈꯔ ꯌꯥꯎꯍꯜꯂꯦ ꯑꯗꯨꯝ ꯑꯗꯒꯤ ꯃꯌꯥꯝꯁꯤ ꯊꯥꯡꯖꯤꯡ ꯃꯔꯨ ꯐꯖꯕꯁꯦ ꯍꯥꯞꯆꯜꯂꯒꯦꯀꯣ ꯁꯤꯁꯦ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯥꯡꯖꯤꯡ ꯅꯣꯏꯕ ꯂꯣꯏꯖꯔꯦ ꯁꯤꯡꯖꯨ ꯄꯥꯟ ꯍꯥꯞꯆꯟꯖꯔꯦ ꯑꯗꯒꯤꯗꯤ ꯆꯋꯥꯏ ꯁꯤꯡꯖꯨ ꯃꯅꯨꯡꯗ ꯊꯨꯝ ꯃꯣꯔꯣꯛ ꯆꯪꯅꯕ ꯆꯋꯥꯏ ꯑꯐꯨꯠꯄ ꯍꯥꯞꯆꯟꯖꯔꯦ ꯑꯗꯩ ꯇꯦꯡꯅꯧ ꯃꯥꯟꯕꯤ ꯍꯥꯞꯆꯟꯖꯔꯦ ꯑꯁ ꯃꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤꯀꯣ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯁꯨꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕꯤꯌꯨ ꯑꯩꯅ ꯍꯥꯎꯕꯁꯤꯗ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯔꯤꯅꯤ ꯑꯗꯨ ꯌꯥꯝꯁꯨ ꯍꯥꯎꯅꯤ ꯉꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯍꯥꯎꯏ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯍꯥꯞꯆꯜꯂꯒꯦꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯦ ꯍꯋꯥꯏ ꯃꯇꯣꯟꯗꯤ ꯈꯔ ꯊꯦꯡꯅ ꯍꯥꯞꯄꯤꯌꯣꯕ ꯃꯥꯗꯤ ꯀꯟꯅ ꯅꯣꯏꯁꯟꯈ꯭ꯔꯗꯤ ꯍꯤꯡꯒꯥꯏ ꯅꯝꯕꯅꯦꯕꯀꯣ ꯕꯤꯠꯇ ꯁꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯐꯗꯤꯒꯣꯝ ꯍꯥꯞꯆꯟꯖꯔꯦ ꯂꯣꯝꯕ ꯍꯥꯞꯆꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯑꯩ ꯏꯊꯟꯇ ꯆꯥꯕꯗꯤ ꯌꯥꯝꯃꯟꯕꯅꯤꯅꯅꯦ ꯑꯩ ꯈꯔ ꯈꯥꯏꯗꯣꯛꯆꯔꯒꯦ ꯃꯌꯥꯝ ꯆꯥꯅꯕ ꯈꯔ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯆꯥꯕ ꯍꯧꯖꯔꯒꯦ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯕꯤꯔꯛꯑꯣ ꯑꯩꯅ ꯁꯨꯕꯅꯤꯅ ꯌꯥꯝ ꯍꯥꯎꯗꯧꯕꯗꯤ ꯃꯥꯜꯂꯦ ꯑꯩ ꯆꯥꯖꯔꯒꯦꯀꯣ ꯁꯤꯡꯖꯨꯁꯦ ꯊꯥꯡꯖꯤꯡꯁꯦ ꯂꯣꯏꯔꯝꯗꯥꯏꯗ ꯀꯩꯅꯣ ꯌꯥꯝ ꯍꯥꯎꯔꯦ ꯌꯥꯝ ꯃꯍꯥꯎ ꯂꯩ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯤ ꯁꯥꯏ ꯑꯗꯣ ꯁꯥꯔꯁꯨ ꯆꯥꯅ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅꯅꯦ ꯁꯤꯡꯖꯨꯁꯦ ꯑꯝꯇ ꯊꯥꯡꯖꯤꯡ ꯂꯣꯏꯈꯤꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯑꯝꯇ ꯆꯥꯕꯤꯌꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯍꯥꯎꯋꯦ ꯑꯁ ꯍꯥꯎꯋꯦ ꯁꯥꯁꯨ ꯁꯥꯕ ꯍꯥꯎꯁꯨ ꯍꯥꯎꯕ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯕꯅꯤꯅ ꯌꯦꯔꯨꯝꯁꯦ ꯐꯨꯠꯂꯒ ꯊꯝꯖꯩꯁꯦ ꯌꯦꯔꯨꯝ ꯆꯥꯖꯒꯦ
好了。刀先整整嘅。我覺得我自己前度先咧，阿妹喺度烤嘅咧。Ma'am, sao thì nó mèo thì đây qua. Sinju đã nói như thế đấy. Sinju 밤자버기, 술 밤자버니 아두고. 하피바. 아리 하우버기 에다기디 모로키 통기. ꯃꯌꯥꯝꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯁꯤꯡꯖꯨꯅ ꯂꯣꯏꯅ ꯍꯦꯟꯅ ꯍꯥꯎꯋꯤ, ꯌꯥꯝ ꯍꯥꯎꯋꯤ, ꯌꯥꯝ ꯍꯥꯎꯋꯤ. ꯃꯌꯥꯝ ꯌꯥꯝꯁꯨ ꯍꯥꯎꯋꯤ. ꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯖꯔꯒꯦ. ꯑꯗꯣ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯍꯥꯎꯋꯤ. ꯃꯌꯥꯝꯁꯨꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯔꯒ ꯆꯥꯕꯤꯌꯨ, ꯌꯥꯝ ꯍꯥꯎꯋꯤ. ꯑꯗꯣ ꯑꯩꯒꯤ ꯁꯤꯡꯖꯨꯁꯦ ꯍꯥꯎꯗꯧꯕ ꯃꯥꯜꯂꯗꯤ, ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ, ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯣ. ꯕꯥꯏ.